Kayno siya? Montera na troda. Ha. Monstera. Natte. Humalo minaw ito. Pambim ta pibi yaroidra. Yani mapi. Dugi sigi kayno sina kayneba. Black chap sina kariba. Goman namdo shishira. Yani. Karamano adugi dura. Goman namya ini. Mango manam namba kariba kayno. Yenge se. Si mango manam namba kayno. Yangang laba sing laba. Yangang nemi. Masigi sina mango manam namba mango manam nami. Yengo. Yangang se. Hoine Hainong manam nami. Moi gi sida loi lerame. Da hairo nang naming na kay kawi. Bisesor laisam bisesor maitai. Lekam na salung pamaning lekai Thawal district Manipur. Ano nang gista phangi jingjen hairo na mathang mathang. Ayamana medicinal aromatic plant ayamana loina variety ai loi phangi ai tar. Sidagi mana amu ba chak pasina kari no. Sina kurkuma kesia do mayam ne yang amu ba. Yang amu ba hai do aduga atei ti. Atei sina jangli allergy ga hai ngam mara hai do adu mahai allergy do mahai pan group amane. Oh aduga sina kari kana mo. Sina aromatic ana koi honghu pan gi makhal ne ba makhal de. Adu ma essential oil check tong na ba. Oil kero tong na ba. Sina patawli. Sigi no ba man pasa. Sina hajang di. Hajang o patawli sina kaino. Patawli sangbai ina ta sangbai makhal ne ba. Oh sangbai gi makhal. Sangbai manam sangbai thau ga na market tap kena do. Patawli. Asnang gista am hawe sidi sara di gamai semge. Stem cutting tawra ga sem do. Oh sidi kaino. Kongo yen. Aduga sisina ram tulsi am haure. Ram tulsi do laura se sa. Oh saram da tibiro nang ko. Aduga nang sigi manan se apa ko to kari no adu do anta bibiro. Ita ka. Ita han mai ma lai bane. Oh da lai do. Da lauke. Hoi lai nga sida. Sina chacha inchi jo hai, star nut jo hai, botanical da purkentia bulubilis hai do ba. Sing bai di ma ji Cambodia rong gi ne ba. Sida kai hai kari yawi. Sida ome mai fruit keno ne. Swaina ma je star oin pani bu ko. Sida pali je. Oh manung da pale. Asmana pane. Ado ma gi star ma singi ma tuina maru ji yawe ba. Star ma nga long ba yaw ni mari long ba yaw ni. Sise ma kano daga akang ba yon ba duro star oin na taro. Ado ne star spice oin do ba do ma. Spice. Mana de sida. Masak man hado mana ba. Sina kang nga lok to ra mai tawden. Kang nga lok to ne. Star taru yaw di maru taru yaw ni ba. Maru dura ba chadu. Maru do. Sigi kana ba je am ta hairo habiraw ne. Sina omega 369 yaw ba. Ai omega de salmon omega na salmon. Adagi sina na omega wang ba hele. Okay. Adu sigi plant based oil do ba. sina koi hakchang dana kai kana gi. Omega de heart health adiga ma maintain ne ba. Kana re. Sabagi mawong di. Chabadi roast tor ga chaba yai. Adi edible oil oil cold press da thok sunga ga chaba yai. Mana ji di saba ya sa. Mana na koi cha oina. Sa oina thapa. Green tea oina sina. Oh siang ka de. Adu anuna si sa charge ma ingi ai sembi. Charge ma sit gi sara sembi. Matang nang ka sum tina ra bani na ba ko. Sijan lo ra ama soi dang gi sembi ro. Cha ba yai ba si ja. Cha. Phek yai ama phek. Cha tha si keno. Mana ama ni he ko ya dro. Kamai lo de si kyam hak. Dum yam hap ra ju ai da. Cha ma lo ba si. Ma hau di kamai tawe. Kamai tai green oil ora ka da. Green oil. Ngai hing. Oh, ma ke omega yaw na. Omega yaw ni na. Try to budi keno. Ya ama ni he ke ko. Adu ka nang asigi se am jang. Kang halaga. Kang ju ai da dum. Long gai gra pai na nang ta tare. Manipur de kai ko. Manipur de leite. Oh adu di si je akoi lai ngai sida ne keno taw mana ki te hi ki ko nang chaw ya di ko. Aduga so bisesor gi je mana masing asa hida ang ta kana ba nga tane aduga sigi kari ba nang habdo pacholi sina kai kai kana ne ma je ma kai no ne aseng bedi essential oil ne ba mayam na market ta sangbai thaw na habdo adu sidagi yam sidagi sungi ba akoi sangbai gi apet manam manai ba adu manam je manam main oil yam hen ba ing ba hen ba ka sangbai gi manam khai ya idan manam yam ing na manam nusi ba aduga sidana kai ka thare ma de sidana ram tu si haule re ram tulsi je pami aduga sigi maram sida kita habiro sina komalu mina ru matika na akoi local da hungu kakla mandi hai ba hungu kakla hai ba di natte adu khathe ne sina hungu kakla mandi singbai si mai rajom maru ji palu ka bidau na wang khalak bane sum sina no mapan ju saba male mapan sai adu magi maru do akoi lauraga harvest tawraga oil extract taw adu ki oil sina kai kai kana ri na kana ba je hypertension gumba anxiety gumba lai do mai manam je tar kan da brain ni napsing je papang kan khalan ba adi fajan ma thok to hon ba tare manam dina adi chaga da bana te ba manam du khata ne therapy gumba laina layeng pathap ta sina ba tare mana ji maru mana ji na khoi ne ke to cha bu di ai ado ke no to khoi gout arthritis to du mana ji sugai raga
ꯑꯍꯤꯡꯒꯨꯝꯕ ꯐꯖꯅ ꯆꯤꯛꯄ ꯅꯥꯔꯤꯕ ꯃꯐꯝꯗ ꯊꯣꯝꯕꯤꯔꯒ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯃꯨꯛ ꯂꯧꯊꯣꯛꯄꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯔꯤꯂꯤꯐ ꯐꯪꯉꯦ ꯑꯗꯨꯒ ꯑꯣ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯒꯗꯤ ꯒꯥꯎꯒꯤ ꯑꯗꯒꯤ ꯑꯥꯔꯊ꯭ꯔꯥꯏꯇꯤꯁꯀꯤ ꯌꯥꯝ ꯅꯥꯕ ꯆꯤꯛꯄ ꯍꯣꯏ, ꯀꯥꯡꯕꯨꯗꯣ ꯍꯣꯏ, ꯍꯣꯏ. ꯁꯤꯒꯤꯁꯤꯗꯤ ꯀꯥꯟꯅꯩꯌꯦꯕ ꯍꯣꯏ ꯍꯣꯏ ꯑꯣ ꯑꯗꯨꯅꯤ ꯁꯤ ꯑꯁꯦꯡꯕꯗꯤ ꯃꯥꯒꯤ ꯊꯥꯎꯗꯨꯁꯨ ꯇꯩꯕ ꯑꯗꯨꯝ ꯐꯖꯅ ꯀꯥꯟꯅꯩꯕ ꯑꯗꯣ ꯊꯥꯎꯗꯣ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯔꯒꯗꯤ ꯃꯅꯥꯗꯣ ꯍꯦꯛꯑꯒ ꯁꯨꯒꯥꯏꯔ ꯊꯣꯡꯕꯗ ꯑꯗꯨꯝ ꯀꯥꯟꯅꯩ ꯑꯩꯁꯨ ꯑꯥꯔꯊ꯭ꯔꯥꯏꯇꯤꯁ ꯅꯥꯔꯛꯏꯅꯦꯕ ꯑꯩꯒꯤꯅ ꯑꯣꯁꯇꯤꯌꯣꯅꯦ ꯑꯗꯣ ꯔꯤꯃꯦꯇꯣꯏꯗ ꯅꯥꯕ ꯌꯥꯝ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤ ꯌꯥꯝ ꯊꯤꯅ ꯅꯥꯕ ꯌꯥꯎꯋꯦꯕ ꯍꯣꯏ, ꯍꯣꯏ. ꯑꯗꯣ ꯅꯪꯒꯤ ꯃꯅꯥꯁꯦ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯀꯦ ꯈꯔꯁꯨ ꯄꯨꯕꯤꯈꯣ ꯈꯔ ꯏꯃꯥ ꯄꯨꯈꯤꯒꯦ ꯗꯔꯀꯥꯔ ꯈꯔ ꯇꯥꯔꯒꯗꯤ ꯍꯦꯛꯄꯤꯔꯣ ꯈꯔ ꯍꯥꯏꯇꯥꯔꯦ ꯍꯦꯛꯄꯤꯔꯣꯅꯦ ꯗꯔꯀꯥꯔ ꯇꯥꯔꯗꯤ ꯄꯨꯕꯤꯈꯣ ꯑꯗꯨ ꯍꯣꯏ ꯌꯦꯡꯉꯣ ꯍꯣꯏ ꯌꯦꯡꯒꯦ ꯌꯦꯡꯒꯦ ꯑꯗꯨꯒꯤ ꯌꯥꯝ ꯐꯤꯗꯕꯦꯛ ꯅꯨꯡꯉꯥꯏꯔꯦ ꯇꯥꯅꯤꯡꯉꯦꯕ ꯏꯅꯥꯎꯒ ꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯗꯤ ꯀꯩꯅꯣꯅꯦ ꯅꯦꯅꯦꯅꯤꯀꯣ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯗꯦ ꯑꯣ ꯁꯤꯒꯤꯁꯤꯅ ꯀꯩꯅꯣꯔꯣ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯠꯅꯦ ꯑꯣ ꯃꯅꯤꯡꯗꯅ ꯀꯔꯤ ꯊꯥꯔꯤꯅꯣ ꯃꯅꯤꯡꯗꯁꯨ ꯃꯈꯜ ꯃꯈꯜ ꯂꯩ ꯍꯥꯏꯇꯥꯔꯦ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯌꯨꯝꯗꯗꯤ ꯍꯟꯅꯤꯡꯉꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯏꯃꯥꯁꯨ ꯅꯥꯔꯤꯕꯅꯤ나 ꯑꯁ ꯑꯩꯁꯦ ꯆꯪꯉꯛꯄꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯇꯨꯔꯅꯤ ꯂꯝꯕꯤꯁꯦ ꯑꯣ ꯅꯣꯡꯃ ꯑꯃ ꯑꯉꯥꯡꯁꯤꯡ ꯂꯥꯛꯑꯒ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪ ꯃꯅꯥꯗꯣ ꯈꯤꯇ ꯍꯦꯛꯄꯤꯔꯣ ꯑꯩ ꯊꯥꯏꯌꯦ ꯃꯊꯪ ꯁꯤꯒꯤ ꯍꯩꯅꯧ ꯃꯟꯕ ꯌꯥꯏꯉꯪꯁꯤꯅ ꯀꯩ ꯃꯃꯤꯡ ꯀꯧꯔꯤꯅꯣ ꯍꯩꯅꯧꯅ ꯍꯩꯅꯧꯅꯝ ꯌꯥꯏ ꯑꯁꯤꯅ ꯀꯤꯂꯣꯗ 1,900 ꯁꯤꯅꯥꯃꯣꯟꯁꯦ ꯈꯔ ꯂꯩꯒꯤꯁꯦ ꯁꯤꯅꯥꯃꯣꯟ ꯈꯔ ꯑꯃꯒ ꯂꯧꯈꯤꯒꯦꯀꯣ ꯅꯣꯏꯒꯤꯗꯨꯔꯣ ꯁꯦ ꯑꯥ ꯑꯩ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯁꯤꯒꯤ ꯑꯃꯨꯕꯁꯤꯅ ꯀꯨꯀꯨꯔꯃꯥ ꯀꯔꯤꯕ ꯀꯨꯔꯀꯨꯔꯃꯥꯁꯤꯌꯥ ꯌꯥꯏꯃꯨꯗꯣ ꯌꯥꯏꯃꯨ ꯁꯝꯅ ꯍꯥꯏꯕꯗ ꯌꯥꯏꯃꯨ ꯑꯁꯤꯒꯤ ꯃꯅꯤ ꯄ꯭ꯂꯥꯟꯁꯤ ꯈꯤꯇ ꯂꯧꯔꯛꯑꯣ ꯀꯔꯝꯕꯅꯣ ꯃꯣꯏ ꯌꯥꯝ ꯂꯩꯔꯦ ꯁꯤꯁꯦ ꯀꯩꯅꯣ ꯃꯣꯏ ꯗꯃꯥ ꯑꯃ ꯂꯩꯔꯤꯅ ꯌꯦꯅꯈꯥ ꯌꯦꯡꯉꯣꯟꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯁꯤꯒꯤ ꯌꯥꯏꯉꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯃꯅꯝ ꯅꯝꯕ ꯌꯥꯏꯉꯪ ꯁꯤꯗꯁꯨ ꯂꯩꯔꯦ ꯄꯥꯝꯕꯤ ꯃꯆꯥ ꯃꯆꯥ ꯄꯥꯝꯕꯤ ꯃꯆꯥꯁꯦ ꯂꯧꯈ꯭ꯔꯒꯦ ꯑꯩꯁꯦ ꯂꯧꯈ꯭ꯔꯒꯦ ꯉꯥꯛꯇꯅꯤ ꯂꯧꯁꯨ ꯅꯥꯝꯕꯁꯨ ꯅꯥꯝꯅꯤ ꯑꯗꯣ ꯁꯤ ꯍꯩꯅꯧ ꯃꯅꯝ ꯅꯝꯕ ꯀꯩꯅꯣꯝꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯣꯅꯦ ꯆꯦꯔꯪꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯃꯁꯤꯅ ꯑꯗꯨ ꯑꯍꯨꯝ ꯁꯨꯏꯗꯅ ꯃꯥ ꯍꯥꯏꯕꯤꯌꯣꯅꯦ ꯀꯦꯝꯐꯦꯔꯤꯌꯥꯗ ꯑꯍꯨꯝ ꯁꯨꯕꯗꯣ ꯌꯥꯏꯊꯝꯅꯥ ꯃꯥꯟꯕꯤꯗ ꯃꯈꯜ ꯑꯅꯤꯅꯦꯕ ꯄꯥꯔꯕꯤꯌꯨꯁꯤꯒꯤ ꯑꯃꯅ ꯑꯩꯈꯣꯏ pointed ꯄꯥꯔꯕꯤꯌꯨ ꯑꯣꯏꯕ ꯐ꯭ꯂꯣꯔꯥꯁꯦ ꯑꯣꯏꯗꯣꯏꯕ ꯑꯣ ꯁꯤꯁꯤꯅ ꯀꯌꯥ ꯄꯤꯔꯤꯅꯣ ꯅꯪꯒꯤꯁꯦ ꯌꯣꯟꯗꯦꯕ ꯍꯩꯃꯥ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤ ꯆꯥꯔꯥ ꯐꯨꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯪ ꯃꯔꯨꯅ ꯆꯥꯔꯥ ꯍꯨꯟꯕ꯭ꯔꯣ ꯊꯥꯕ ꯑꯝꯇ ꯍꯤꯡꯉꯔꯣꯏ ꯂꯣꯏ ꯄꯠꯈ꯭ꯔꯅꯤ ꯃꯐꯝꯗꯅꯦ ꯂꯥꯛꯏꯁꯦ ꯁꯤꯒꯤ Omega 360 ꯁꯤꯁꯦ ꯀꯔꯤꯕ ꯃꯥꯎꯟꯇꯦꯟ ꯄꯤꯅꯠꯇꯣ ꯁꯤꯒꯤꯁꯦ ꯍꯧꯔꯝꯃꯦ ꯃꯣꯏ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤꯁꯤꯗꯤ ꯅꯣꯏ ꯆꯥꯔꯥ ꯁꯦꯝꯗ꯭ꯔꯣ ꯁꯤꯁꯦ ꯑꯣꯃꯦꯒꯥ 3ꯒꯁꯦ ꯌꯥꯝ ꯐꯨꯜ ꯑꯣꯏꯅ ꯌꯥꯎꯕꯅꯦ ꯁꯤ ꯔꯥꯝ ꯄꯥꯝꯕꯤꯁꯦ ꯇꯨꯜꯁꯤꯗꯨꯁꯨ ꯅꯝꯁꯤꯜꯂꯣ ꯑꯗꯨꯅꯦ ꯑꯩ ꯅꯝꯗꯣꯏꯅꯦ ꯔꯥꯝ ꯇꯨꯜꯁꯤꯁꯦ ꯑꯩꯅ ꯑꯧ ꯈꯪꯉꯦ ꯔꯥꯝ ꯇꯨꯜꯁꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝ ꯂꯩꯔꯤꯅꯦ ꯃꯣꯏ ꯁꯤꯗ ꯍꯧꯔꯝꯃꯦ ꯑꯗ ꯂꯧꯈꯤ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯁꯂꯨꯡ ꯐꯝꯗꯅꯦ ꯂꯥꯛꯑꯦ ꯁꯤꯗꯁꯨ ꯀꯩꯅꯣꯝꯃ ꯍꯧꯔꯦ ꯁꯤꯁꯦ ꯅꯣꯡꯃꯥꯡꯈꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯁꯤ ꯍꯥ ꯑꯣ ꯑꯉꯧꯕ ꯁꯥꯕ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯀꯩꯅꯣ ꯅꯠꯇ꯭ꯔꯥ ꯌꯥꯏꯃꯨ ꯁꯤꯒꯤ ꯃꯅꯥ ꯀꯩꯅꯣꯁꯦ ꯌꯥꯏꯃꯨꯁꯨ ꯍꯧꯔꯦ ꯑꯁ ꯑꯩꯅ ꯑꯄꯥꯝꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯤꯁꯤꯅ ꯀꯩꯅꯣꯗꯣ ꯍꯧꯖꯤꯛꯀꯤ ꯕ꯭ꯂꯦꯛ ꯖꯤꯟꯖꯔꯗꯣ ꯁꯤ ꯂꯩꯔꯦ ꯑꯕꯦꯝꯃ ꯁꯤꯗ ꯃꯅꯥ ꯈꯔꯁꯨ ꯂꯩꯔꯦ ꯕ꯭ꯂꯦꯛ ꯖꯤꯟꯖꯔ sina cinnamon ni moi bora bora le mi ha kari khangdi moi cinnamon je kai logi chira Nigino. moi se tebal chokri chu sare kang hon chu sabro pu kang hon cho ꯑꯩꯈꯣꯏ ꯌꯥꯝꯕꯁꯤꯡ ꯁꯥꯏꯁꯨ ꯂꯥꯛꯑꯦ oh ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯔꯛꯏꯅꯦ ꯁꯤꯒꯤꯁꯦ ꯅꯝꯕꯨ ꯃꯣꯟꯗꯨꯝꯒꯤꯗꯣ ꯑꯗꯨꯗꯒꯤꯗꯨꯗ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤꯗꯨꯅꯦꯕ ꯁꯤ ꯂꯨꯄꯥ 10 ꯑꯗꯒꯤ ꯁꯤꯃ ꯂꯧꯔꯛꯑꯦ ꯄꯣꯠꯌꯣꯝꯕꯤꯁꯤꯡꯗꯣ ꯅꯨꯡꯉꯥꯏ ꯁꯤꯃ ꯂꯩꯔꯛꯑꯦ ꯂꯨꯄꯥ 200 ꯀꯩꯅꯣꯗꯣ ꯁꯤꯡꯉꯨꯕ ꯑꯗꯨꯒ ꯊꯔꯣ ꯃꯔꯤ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯃꯣꯟꯗꯨꯝꯒꯤꯗꯨꯗ ꯌꯣꯟꯖꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯗꯅ ꯄꯣꯠꯌꯣꯝꯕꯤꯁꯤꯡꯗꯨꯗꯒꯤ ꯂꯣꯏ ꯁꯨꯅꯅꯕ ꯈꯔꯒ ꯂꯩꯔꯛꯄꯅꯦ ꯑꯗꯒꯤ ꯊꯨꯃꯣꯛꯁꯤꯁꯨ ꯂꯩꯔꯛꯑꯦ ꯁꯤꯁꯦ ꯂꯨꯄꯥ 90 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯀꯌꯥꯅꯣ ꯑꯕꯦ ꯁꯤ ꯀꯌꯥꯅꯣ lupa kuntra da laure yam lingi phasai aduga thabi si ju laure thabi digi yendang adagi panda panggang da laure digi thangjing nungai ta dana laure ine khoi se singa ga do yor hoi nungai te di moi adu mafam da chala ga yon jari do kana na legi do no na nimang da ga laure khoi hoji hale numi tare to khabai ji loi pu ni ꯀꯛꯆꯤꯡ ꯈꯨꯅꯧꯗꯅꯦ ꯀꯛꯆꯤꯡ ꯈꯨꯅꯧꯗꯅꯦ ꯃꯣꯟꯗꯨꯝ ꯗꯩ ꯊꯣꯂꯒ ꯀꯛꯆꯤꯡ ꯁꯤꯅꯃꯟ ꯑꯕꯦꯝꯃ ꯁꯤꯅꯃꯟ ꯅꯪ 인사ꯂꯧꯅꯦ ꯄꯤꯔꯣ ꯄꯣꯂꯥꯡꯁꯤ ꯀꯌꯥꯅꯣ ꯂꯧꯔꯛꯏꯗꯣ ꯄꯤꯔꯣ ꯊꯥꯡꯒꯠꯂꯣ ꯃꯉꯣꯟꯗ ꯊꯥꯡꯒꯠꯂꯣ ꯁꯤꯗꯤ ꯍꯥꯟꯅꯩꯅꯦ ꯑꯣ ꯑꯩꯗꯤ ꯄꯣꯂꯥꯡ ꯑꯗꯨꯒ ꯁꯤ ꯀꯩꯅꯣꯅꯦ ꯃꯥꯎꯟꯇꯦꯟ ꯄꯤꯅꯠꯇꯣ ꯑꯗꯨ ꯆꯥ ꯊꯛꯄ ꯐꯩꯌꯦꯅ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯁꯤꯅꯃꯟꯁꯦ ꯃꯣꯏꯒꯤꯗꯨꯗ ꯌꯣꯜꯍꯧꯋꯦꯕ ꯑꯕꯦꯝꯃ ꯀꯔꯤꯕ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕꯗꯣ ꯃꯣꯏ ꯂꯩꯀꯥꯏꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣꯕ ꯇꯥꯏꯔꯦꯟꯕꯤ ꯈꯣꯛꯇꯒꯤ ꯂꯧꯔꯛꯄꯅꯦ ꯃꯁꯤ ꯃꯣꯏꯗ ꯌꯣꯜꯍꯧꯋꯦ ꯀꯦꯖꯤꯗ ꯂꯨꯄꯥ 50 ꯍꯣꯡꯉꯦ ꯃꯣꯏꯗ ꯁꯤꯅꯃꯟꯁꯦ ꯄꯥꯝꯃꯗꯤ ꯃꯣꯏꯗꯩ ꯑꯗꯨꯝ ꯂꯧꯕ ꯌꯥꯅꯤ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯗ ꯍꯩꯅꯧ ꯃꯅꯝ ꯅꯝꯕꯗꯣ ꯑꯗꯨꯃ ꯃꯆꯦꯠ ꯈꯔꯁꯤꯃ ꯍꯥꯞꯄꯤꯔꯛꯑꯦ
ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯅꯪ ꯀꯥꯏꯅ ꯄꯤꯛ ꯑꯅꯤ ꯌꯥꯎꯔꯝꯃꯅꯤꯌꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯊꯥꯗꯕꯗꯣ ꯑꯗꯨ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦ ꯃꯁꯛꯇꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯗꯦꯀꯣ ꯃꯣꯏꯒꯤꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤꯗꯨꯅꯦꯅ ꯍꯥꯏ ꯀꯧꯔꯝꯃꯤꯗꯣ ꯄꯥꯏꯕꯁꯦ ꯊꯅꯝꯃꯕ ꯏꯄꯥ ꯏꯄꯨꯒꯤꯗꯨꯅꯤ ꯀꯥꯏ ꯊꯅꯝꯒꯦ ꯁꯣꯂꯥꯗꯤ ꯁꯤ ꯄꯥꯡꯒꯪ ꯁꯣꯂꯥꯗꯤ ꯀꯦꯟꯗꯤ ꯄꯥꯡꯒꯪꯗꯨꯅꯤ ꯁꯤꯒꯤꯁꯦ ꯁꯤꯒꯤ ꯈꯥꯎꯁꯤ ꯌꯥꯎꯈ꯭ꯔꯣ ꯊꯥꯡꯖꯤꯡ ꯈꯔ ꯂꯧꯔꯦ ꯊꯥꯡꯖꯤꯡ ꯃꯔꯤꯁꯤꯗ ꯂꯨꯄꯥ 60ꯅꯦ ꯑꯗꯣ ꯊꯥꯡꯖꯤꯡꯁꯦ ꯐꯅꯌꯥꯝ ꯆꯥꯎꯋꯤ ꯑꯗꯨ ꯄꯤꯔꯣ ꯄꯣꯂꯥꯡꯗꯣ ꯄꯤꯔꯣ ꯑꯗꯒꯤ ꯁꯤꯒꯤ ꯊꯔꯣ ꯃꯔꯤꯁꯤꯁꯨ ꯂꯧꯕꯤꯔꯛꯑꯦ ꯃꯣꯏ ꯑꯗꯨꯗ ꯌꯣꯜꯂꯝꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯂꯧꯔꯛꯏꯅꯦ ꯁꯤ ꯑꯁ ꯅꯨꯄꯤ ꯑꯃꯈꯛ ꯃꯥꯏꯔꯦꯟ ꯌꯣꯜꯍꯧꯋꯦꯕ ꯑꯗꯨ ꯂꯩꯕꯤꯔꯛꯇ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗ ꯏꯟꯁꯜꯂꯛꯑꯣ ꯑꯗꯨꯏꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯕꯤꯔꯛꯏꯅꯦ ꯄꯦꯔꯨ ꯑꯗꯒꯤ ꯁꯤꯒꯤ ꯄꯥꯡꯒꯪꯁꯦ ꯂꯧꯔꯛꯑꯦ ꯄꯥꯡꯒꯪ ꯀꯩꯅꯣ ꯄꯤꯔꯛꯇꯣꯏꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯊꯝꯆꯦꯠ ꯑꯍꯨꯝꯁꯤꯗ ꯂꯨꯄꯥ ꯀꯌꯥꯗ ꯂꯧꯔꯛꯏꯅꯣ ꯑꯩꯅ ꯊꯝꯆꯦꯠꯁꯦ ꯅꯨꯡꯁꯤꯗꯅ ꯍꯅꯨꯕꯤꯗꯨꯗꯅꯦ ꯏꯅꯦꯗꯨꯗ ꯍꯅꯨꯕꯤ ꯍꯥꯏꯔꯦ ꯑꯩꯁꯦ ꯏꯅꯦꯗꯨꯗꯅꯦ ꯁꯤꯁꯦ ꯑꯩ ꯊꯝꯃꯣꯀꯣ ꯑꯩ ꯀꯣꯟꯅ ꯂꯧꯔꯒꯦ ꯍꯣꯏ ꯑꯩꯅ ꯊꯝꯕꯤꯔꯝꯃꯨꯀꯣ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯗ ꯂꯧꯒꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯊꯝꯕꯤꯔꯝꯃꯦ ꯁꯤꯗ ꯂꯩꯔꯦ ꯑꯃꯨꯟꯗꯨꯒꯤ ꯂꯥꯏꯁꯪ ꯂꯥꯏ ꯔꯥꯝ ꯇꯨꯜꯁꯤꯁꯦ ꯌꯥꯎ ꯂꯩꯔꯦ ꯔꯥꯝ ꯇꯨꯜꯁꯤ ꯃꯔꯨꯁꯨ ꯄꯤꯔꯛꯑꯦ ꯄꯨꯈ꯭ꯔꯒꯦ ꯄꯨꯈ꯭ꯔꯣ ꯁꯤꯅꯃꯟꯁꯤꯗꯤ ꯀꯣꯟꯅ ꯂꯧꯒꯦ ꯌꯥꯔꯦ ꯁꯤꯒꯤ ꯊꯨꯝꯃꯣꯛꯁꯦ ꯁꯤꯅ ꯂꯨꯄꯥ 100 ꯁꯤꯒꯤ ꯊꯨꯝꯃꯣꯛꯁꯤꯅ ꯂꯨꯄꯥ 100ꯅꯦ ꯊꯨꯝꯃꯣꯛꯁꯦ ꯐꯅ ꯆꯥꯎꯋꯦ ꯑꯗꯨꯒ ꯁꯤꯒꯤ ꯈꯤꯇꯪ ꯄꯤꯛꯇꯛ ꯇꯧꯕꯁꯤꯅ ꯂꯨꯄꯥ 100 ꯆꯥꯝꯃꯉꯥꯗ ꯂꯧꯔꯛꯑꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯆꯥꯛꯆꯥ ꯍꯩꯖꯥꯕ ꯎꯁꯣꯞ ꯋꯥꯁꯣꯞꯀ ꯇꯧꯔꯒ ꯆꯦꯡ ꯆꯥꯝꯅꯅꯕꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯔꯩꯕ ꯊꯨꯝꯃꯣꯛꯁꯤꯡꯗꯣ ꯂꯣꯏ ꯃꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯃꯩꯈꯨ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯟꯗꯧ ꯃꯥꯜꯂꯦꯅ ꯂꯧꯔꯛꯄꯅꯦ ꯉꯧꯔꯣꯛ ꯉꯧꯗꯦꯕ ꯉꯥꯡꯂꯤ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯂꯧꯕꯤꯔꯛꯑꯦ